Everyone, ngasidi iyanupaga Imaunipigagi achapot sabagi video ne. Ahanbada aina laphoi ani laujare. Laphoi singado maku khoktok jaraga patra amada hapjare. Aduga phok ama pairaga aina toinaba na match tawre. Imounupiga iyanupaga do Punjab ta kuina lairubane. Ado moi shuti tholakpagi aina sum nungsidana achapot se semjabane. Haidi iyanupa imounupi haise nungsidana ibungi macha haibase. Aduga aina sida laujaribasina chini angangbane cup tangkhai ama laujare habidi akhoi singsida sillaga aduga yerum ama hapjanjare. Yerum hapa loraba matungda phoksina amuk phajana mix tawjare. Loina phajana mana tapna mix tawjare. Masagi chini jiga laphoi jiga yerum jiga phajana mix tawre matum tadanaba haidana phajana ukhaijare. Adugi matungda amuk suji cup ama amuk laujare. Adum hingna adum hapiyo. Aduga thum khara laujare. Aduga thau teaspoon ama laure. Aduga amuk mayamse phajana mix tawjare. Tapna smaina mix tawbiyo. Aduga aina hena munnabagidamakta ising cup tangkhai ama laujare. Aduga khajik hapaga namnaba tapna otjare. Sum hape. Aduga amuk phajana noikhaijare. Loramdaida ising-singdo pulap amuk haijalaga phajana tapna matum yahondabida uniform oinaba ko phaina mix phajana tawre. Yare haiba tanja aduda aina plate ama paraga makum khumjanjare. Minute 10 lengdana thame. Adugi matungda amuk phajana amuk mix tawre. Mix tawraba matungda aina baking powder do half teaspoon ama laujare. Aduga phajana mix tawre. Aduga patra amada thau kara hairaga grease tawjare. Adugi matungda amuk ngasagi mixture mahido haijanjare. Aina tawdoise steam oina tawdoini ko ai oven sizinaroi steam oina tawrani. Aduga hena mahau leinaba masak fajanaba almond khara hapjanjare. Adugi matungda amuk steam tawrase mayam. Hana salaba isingduda koina steam tawre. Steam tawbase aina minute 5 tawjare. Loire yamna hauba masagi sujiga chini angangbagi pudding haitare ko cake maknesu hararoige adum hawe mayam yengbada adum thot law doimandra lawsu lawe aduga mahausu yam lei haidi yumda sajabasina hena phaidana aina dukandagi leiruraga adum pijarasu yai adubu aina sajabaji yam pijaningbagi semjabane.